अहानबदा मरुओइबा पाउ ꯂꯩꯃꯈꯣꯡ आर्मी कैम्प मनुंगदा चंखिबदगी थीबा खंगदना लेरिबा 𝐋𝐢𝐯𝐞 𝐍𝐞𝐰𝐬 मांखिबगी केस CBI दा सिनाख्रे हाइना चीफ मिनिस्टर एन बिरेना फोंदोरखरे। इनर लाइन परमिट की वैलिड ओइबा कार्ड पाइदना आइन कायना लेरंबा मियोय मरी यारिपोक पुलिसना फगतखरे। इशू अमा थोकलबदी मतम चाना लोइसिनबा होटनबा लेवाक असिगी फॉर्मर प्राइम मिनिस्टर डॉक्टर मनमोहन सिंह लेखिदबा सि लेवाक असिगी मेंसिनबा ngamlaroidaba अचौबा मांगजबनी हाइना CLP लीडर 𝐂𝐲𝐸𝐕 फोंदोखरे। खुनगाकपा अमदी मिजम मियाम फाबा लेपकदबनी फाखिबसिंग कंडीशन अमता यावदना थादोगु हाइना वाकन मिफम फमख्रे पुलिस का मुक्नबगी थौदोक थोखरे। बैंकॉक तगी साउथ कोरिया मोन इंटरनेशनल एयरपोर्ट तमना पायरकपा बोइंग प्लेन लैंडिंग तौबदा कायख्रे। नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउ यिंग ताबरिबा सिंगबु ꯆꯟꯃꯥꯕꯝꯅ खुरुमजरी हौजिक पाउ संदोक्ना पीजरी। लैमखोंग आर्मी कैम्प मनुंगदा चंखिबदगी थीबा खंगदना लेरिबा 𝐋𝐢𝐯𝐸𝐬 मांखिबगी केस CBI दा सिनाख्रे हाइना चीफ मिनिस्टर एन बिरेना फोंदोरखरे। पाउ असी चीफ मिनिस्टर ना मखा तारादुना महाकी सेक्रेटरीट दा स्टेट कैबिनेट की मिफम अमा पांगथोक्तुना वारेफ असी लौखिबनी हरी पनबयाई 𝐶𝐬𝐯𝐸𝐬 कसारदगी मणिपुर दा लेदुना लैमखोंग आर्मी कैम्प मनुंगदा मिलिटरी इंजीनियरिंग सर्विस MAS की ठिका की सुपरवाइजर ओइना थबक पुदुना लेबनी मांगखिबा नुमितगी हौदुना सेंट्रल फोर्स समदि स्टेट फोर्स लिसिंग अनि हेनबना थीबा हुंबगी थबक जथरबसु हौजिक फावबा मरी मखोंग खंगदना लेरि। अमरोमदसु सोशल वेलफेयर मिनिस्टर 𝐋𝐢𝐯𝐸𝐬 कमरी लेनबा डॉक्यूमेंट सिंह प्राइम मिनिस्टर ऑफिस डिफेंस मिनिस्टर अमदी होम मिनिस्टर की ऑफिस थाजनखिबा लेरबनी। इनर लाइन परमिट की वैलिड ओइबा कार्ड आइन का लेरंबा मियोय मरी यारिपोक पुलिस ना फारी हरी। यारिपोक विष्णुनाहा वाटर रिजर्वर कंस्ट्रक्शन साइट नन लोकल थबक सुबा मियोय मरी अदो वैलिड ओइबा कार्ड पाइदना लेरंबा थिंगनाबदगी पुलिस ना लौखतुना यारिपोक पुलिस स्टेशन की कस्टडी दा थमख्रे हरी। हारिबा मियोय मरी अदुदी अफसर अली चही 29 सन ऑफ MD सफिक आलम MD सनफराज चही 1 सन ऑफ MD जाकिर MD रहमतुल्ला चही 19 सन ऑफ MD नकीमुद्दीन सावास आलम चही 1 सन ऑफ मुतेजा आलम निहरी मखोई मरी मक लोगी मतुंग इन्ना थौबाल डिस्ट्रिक्ट की एग्जीक्यूटिव मैजिस्ट्रेट ता पुथोक्तुना ILP की मखादा लीगल एक्शन लौदुना मरमदमदा हलहन्नबा खोंथांग सिंह पाइखलगनी हरी। हिरमसगा मरी लेना चीफ मिनिस्टर ना सोशल मीडिया दा थागलकपा पोस्ट अमदा आइन यादबा मओंगदा मिटोप चंगलकपा थिंगनबगी दमक एम्प्लॉयर्स कॉन्ट्रैक्टर्स समदि रेसिडेंट साइट की मियोय सिंगना ILP सिस्टम बु मपुंग फाना चन्ना हनबदा मरी लेनबा सिंगदा कोऑपरेशन पीनबा अपील तौरकली। इशू अमा थोकलबदी मतम चाना लोइसिनबा होनबा लेवाक असिगी फॉर्मर प्राइम मिनिस्टर डॉक्टर मनमोहन सिंह ना लेखिदबा असि लेवाक असिगी मेंसिनबा ngamlaroidaba अचौबा मांगजबनी हाइना CLP लीडर 𝐂𝐲𝐸𝐕 फोंदोखरे। ngasi कांग्रेस भवन दा पांगथोकपा लेखिदबगी मफम दाई काय खुमनबा उत्पदनतना अवाब फोंदोकपगी थोरमदा 𝐂𝐲𝐸𝐕 मखाताना हाई डॉक्टर मनमोहन सिंह असि वांगांगदना थबकना उत्पा प्राइम मिनिस्टर अमा ओइरम मांगना हिंलिंगै अवांग नोंपोक थंगबा स्टेट सिंगी याइफनबा थबक थौरम कया पांगथोकलमकी लेबाक असगी GDP ग्रोथ हेनगतखिबा असि महाकना प्राइम मिनिस्टर ओइरिगै मतमदनी मणिपुर गवर्नमेंट की मखादा लेबा एम्प्लॉई सिंगी पे मतम चाना पीबा ngamkhidaba adu मांगना पिथोकनबा होनकी मांगना करिगुंबा हिंदुना लेरमलबदी मणिपुर की इशू असगी वारेशन पुरकनबा होनरमगनी हाइना सिंगथाखिबदा नतना मांगना मनुंग मतम चादना लेखिदबा
sida awabasu phongdoki ngasigi thoramadda CWC gi member 𝐍𝐞𝐰𝐬 MPCC gi president 𝐶𝐫𝐵 former president 𝐷𝐻 amadi atopo officials sing staruyaki. Anybody outside Manipur or inside Manipur, akhoi Manipur da macha hai tare ko achoba entrepreneurs ingi yengodi like Caesar gumba aduga akhoi gi hotel class gumba kari gumba sibuk yaugibne kana gumba na entrepreneur mana Manipur da paisa thadaraga industry ma set up taugi haiba taragati say for example 300 crore ki project ama packet ki haiba taragati sigi policy se mana 30% subsidy pini hai the entrepreneur mayam from the northeast of Manipur da chatlaga industry se linkhalaga thabak phangdaba mayam se mashi thabak pini na ba haiba ideas le madu hauram abne haujiti karai dagi special category status karai dagi industrial policy aina khangdaba na waramga loina ba chatkre karai dagi special category india gi citizen waraga Maharashtra capital financial capital hariba natraga UP natraga Tamil Nadu resource na utoiba Karnataka ga sidi moina center da kagiba GDP gi kagiba moina ticket kibdo center na amo hanna central sponsors scheme da pirak pache center na pibadu hen tai moina gi tax collection tawgibna hena sawi hai maduga Manipur gumba north east gumbadi kadai degi keno tawni Khun ngakpa amadi mijam miyam phaba lepkadabani fakiba sing condition amate yaudana thadok uhaijuna mamang tha November 13 tagi Kaksing da thokiba thodokta victim oihoraba singi imung manung singna sanjuna ngasi Kaksing 𝐋𝐢𝐯𝐞 𝐍𝐿 Nahaulai laibung mamang da miyam na wakat mifam chathakre wakat mifam adu haujingai dagi Kaksing district police ki personal singna permit yaude mifam phamba yaroi haiduna athingba piki adum oinamak masing yamlaba miyam na namduna wakat mifam adumak sathaki ngasigi wakat mifam adu da Universal Mother Organization UMO gi president Sorozini imagi meragi convener 𝐷𝐻 thawai mirel gi co convener sana hanbina jingba luf kayagi luchingbi kayasu saruyaki Bangkok tagi South Korea Swan International Airport tamna pairakpa Boeing plane landing tawada kaikre ngasi thokiba laivaktiva thokaningdaba thaudoga da plane aduda tonglakpa passenger amadi crew member taruk yauna mioi cham homfudara manga leikidre hari thaudoga si khwaidagi tamtiba decade ahumgi matungda thokpa thaudokni haina South Korea gi ministry dadana hari plane asibo chalairiba Jeju Air gisu accident thokpa ngasigi thaudok asina hanbani hari Jeju Air na leikidraba singi thawaina ingna leinaba condolence pangthokre amasung rescue team na asiba haksang chama kun fangbangam kre makhata na thiwa humbaki thabak chathari hari Trend-setting stylish commercial interior of year 2024 gilemzaningai oiraba mana smart construction and interiors ki founder amadi concept designer Takhelambam Sivaraj Singh da pirakre Bangalore ki Tas Hotel da haukiba November thagi tang 12 da pangthokiba design Asia event da manasi kusinnarakibani magna architectural amadi interior design ki lamda matamga chana chunaba maongda singthaningai oiba maongda honaduna magi oizaba design singputhokpagi damak sakhangba oina award asi kutsinnarakibani makhatana lakadoriba January gi tang 13 ta Dubai da pangthokadoriba Global Architecture and Builders Award ki Best Interior Design of the Year 2024 award su mahakna fangadori
Saknaraba Manipur Sumang Lilagi Aiba Oinam Lukoi Miyamna Chana Lukoi Haina Khangnaba Aiba Ngasilei Kidre Chana Lukoi in Kumzale Singamaga Jamapan Yankagi April Tarada Poki Magna Hinglinge Maming Leraba Sumang Lila Amadi Manipuri feature film Sing Iramki All Manipur Sumang Lila competition da Best Script Writer Taranipan Lak Amadi Best Writer Mapan Lak Funky Kathokpa Amagal Loinina Manipur Sumang Lilabu Yokhanaba Honaramba Aiba Amani Asida Natana All India Radio Infal Didike Infal na recognized over the Natana Sangai Express ki regular columnist Amasu Wairamki Loinina Kangla Fort Board ki Kangla Religious Committee ki member Amasuni Manipur University of Culture ki Academic Council ki member Su Wairamki Magna Iramkiba Maming Leraba Drama Lila Karap Pallabada Charai Huimadon Drama Igi Nong Sumang Lila Sanapat ki Tharikta Sumang Lila Changning Lairembi Laichat Lon Hotel Boy Radio Play Nupi Landa Thongna Fabi Singh Essay Amadi Saknaraba Taranitoi Punsi Wari Amadi Manipuri feature film da Kaisamthong Thoibi Sekmai Turel Bora Uchi Pacha Amasung Nusibi Asina Jingbani Infal East District ki Chana Mayai Lekai digi Saknaraba Aiba Amadi Midei Puyagi Wari Liba Oinam Dunan Miyamna Chana Lukoi Haina Khangnaba Oza Asi Masagi Anaba Amana Maram Oraga Lekidabada MSF ki Maiki digi Awaba Fogdurakli Aiba Sina Hinglige Matamda Sumang Lilabu Awang Bathakta Bukatnaba Kana Honarami Atoi Ehen Tanabada Mana Fanglakraba Maru Aiba Karap Pallabada Sanapat ki Tharikta China Pung Igi Nong Kaisamthong Thoibi Savisano Express Asina Chingbani Aiba Asina Subnatagi Masagi Chai Taranithoi Surakpadagi Hauna Wari Lijuna Miyamgi Thogal Tauba Horaki Matam Amagi Pauche Kangleikhon Amadi Kholaugi Paumisu Oijuna Leibak Miyamda I Pau Yohanaba Hodarambada Natana Sanga Express Sefongda Saknairaba Aiba Asina Manipuri scripta Waring Kaya Iduna Miyambu Mit Panghan Bada Achawa Thaudangsu Laurami Saknaraba Aiba Sina Laikidabada Manipur Students Federation MSF na ikai khumnaba utpagal loinina imung manungi awabadasu sarugyari haina MSF ki Assistant Cultural Affairs Secretary na khudiyek piduna thadorokpa Terol amada phungdurakli BJP Herok Mandalna Moirangtem Ivotem Sing Lekidabada Awab Fongdokre Thobal District Herok Kenrugi Manung Chanba Herok Part 2 Litan Makongdagi Matam Sangna BJP Herok Mandalgi member Oiramba Moirangtem Ivotem Sing na Lekidabada Ngasi BJP Herok Mandalna Lekidabagi Yumda Haktingna Chatuna Awab Fongdokre Ngasigi Awab Fongdopagi Thoram Aduga Mari Lerna Mandalgi Secretary General Ningthauzam Brozet Meitena Fongdokibada Matam Sangna Kungi Amadi Lekagi Thavak Thoram Kayada Kathokpa Amagal Loinina Mang Thadunata Laklaba Moirangtem Ivotem na Laikidabasi Kendra Asigi Achoba Mangzaba Ama Oihoragani Hairaduna Laikidaba Ivotem Lekagi Leitalaira Kayagi Awabada Mateng Pangba Loinina Samas ki Thavak Thoram Kayada Mangzil Thadunata Lakiba Mioini Haina Sumakhataki Ngasigi Awaba Fongdopagi Thoram Maduda Mandal gi members Singna Laikidabagi Yumda Minute Ani Dumina Leptuna Awabasu Fongdoki World Media Council gi ayaba yaudana thavak tobiganu haina Delhi Unit ki Vice President Oibita Natana Central Executive Committee CEC gi Executive Member su oriba Kaisam Ronen na Fongdurakli ngasi Ziri News Network ZNN gi Conference Hall da pangthokiba paugi mifam amada mahakna hai WMC gi Secretary General gi Fam Puramba Yambem Arunna Guwahati da laktuna Guwahati gi Manipuri Basti da WMC gi meeting ama WMC gi CEC gi Chairman gi ayaba yaudana amadi khanghandana pangthoke tauramba WMC gi leiriba Constitution gi mayokta tauba thavakni haina Fongdorakli magna makha tana haikibada hana WMC gi Chairman oibiramba Haikrizam Navashyam ga tana Tonganba World Media Council ama puthoke taurambana maram oiraga Yambem Arun WMC digi terminate tauki WMC ga mari
Leinadrabasu Yambem Aruna Tongan ba mafamda chatuna WMC gi maming sizinaduna meeting kaya pangthokli loinana WMC gi maming loduna thabak kaya pangthokna batawi Manipurda World Media Council gi maming da registration toramge toba public da World Media Council gi maming sizinaduna mislead tobi basi WMC gi image na sokpa manghanba purakli amadi 𝐋𝐢𝐯𝐶 Navashyam amadi Yambem Aruna WMC gi mingda thokliba meeting amadi activities sing WMC gi saruk aman natte amadi makoina tawriba thabak sing asi makhata na tawbida na bawafam thambaga lorina masida thorakpa afafata gi daita WMC gi maming sizinari ba miyoi singna pugadabani haina haiba wafam kaya su ronena fongdoki makoina ahienba thabak haibadi Manipur da World Media Council gi maming da illegally without informing anybody in the organization makoina World Media Council maming ama registration tawramba Manipur da madusu already cancel tawbi kharabani adubu hawjiksu makoina World Media Council gi maming sizinaba amadi public mislead tawbi base ekhoigi oina World Media Council gi oina image da sokpa manghanba puraki loinana makoina public mislead tawbani habase ai press ki thongdagi wafam si thamjanini makoina tawbiriba arun amadi oja 𝐋𝐢𝐯𝐶 Navashyam makoina World Media Council gi mingda thokliba any news any activity masi World Media Council ki saru amanate masi makoi personal level da makoina World Media Council bu lana ming sizinaduna thokpa waroni thabak thawramni haibase ai press ki thongdagi mayam banda thamjage Zananeta Irawati Matamdagi Biplavi Isai Saglambi Ima Maloti Laikidabada All Manipur Democratic Women's Association AMDWA Nawav Fongdorakli Lamboy Khul Imphal East Po Kibi Amasung Kaibi Khulel Imphal East Laiba Thongnawzam Ivo Choba Singa Yumban Mina Kibi Ima Maloti Haina Nusina Kauza Kibi Asi Masagi Chai Marifudra Humdoi Suram Daida Matam Kuina Naram Laba Madunda Laikidabani Ima Asine Hinglinge Matamda Kungang Kayada Koina Chatuna Lomi Sinmi Singi Biblabi Isai Saktuna Lomi Sinmi Sing Nubi Sing Amasung Saturn Harol Singi Sangarthan Sagatpada Mateng Yamna Pangkibi Ima Amani Ima Asina Laikidabada Awabu Fongtopagi Mifam Ama AMDWA gi office ta Pangtokpagal Lunina Imung Manungi Awabada Saru Yazari Haina AMDWA gi secretary Ayekpam Asavala Devi na Thadrok Pachirol Amada Fongdorakli All Manipur United Clubs Organization Amuko 𝐶𝐢𝐯 District United Clubs Organization Kaduko Amadi 𝐶𝐢𝐯 District Polo Association Ahumna Kutsam Naduna Chatarakiba Ahanba State Level Open Polo Tournament ki sarukama oina ngasi semi-final match hongdopagi thoramga loinena semi-final match sanakre ngasi semi-final match ki ahanba ground da 𝐶𝐢𝐯 Polo Club A amadi 𝐶𝐢𝐯 Polo Club A ga sanakibada 𝐶𝐢𝐯 Polo Club A na panjan mari aduga 𝐶𝐢𝐯 Polo Club A na panjan taret chanduna 𝐶𝐢𝐯 Polo Club A bu 𝐶𝐢𝐯 Polo Club A na maithiba piramduna 𝐶𝐢𝐯 Polo Club na final changkibani anisuba ground da Nambul Mapal Polo Club amadi mahaki lamba 𝐶𝐢𝐯 Polo Club B sanakibada Nambul Mapal Polo Club na panjin ama aduga 𝐶𝐢𝐯 Polo Club B na panjin mari chanduna Nambul Mapal Polo Club bu 𝐶𝐢𝐯 Polo Club B na yamna lakchana maithiba piramduna 𝐶𝐢𝐯 Polo Club B final changlakibani loina final match lakliba December gi tang 38 nomaising numita 𝐶𝐢𝐯 Polo Club A amadi 𝐶𝐢𝐯 Polo Club B anina sanaragani hairi ꯆꯥꯡꯉꯝꯗꯕꯤ Muhammadan Club CMC na No to Drug Yes to Lives haiba academic campaign amagi makhada MK Faisal Hakyu alias Razana sponsor tawduna yaripok ꯆꯥꯡꯉꯝꯗꯕꯤ mathak tural makha playground da thasigi 15 dagi hauduna chatarakliba Mari Suba Kangla Okok Trophy 5A Side State Open Football Tournament ki ngasi sanakiba ahanba match da CUB FC ꯆꯥꯡꯉꯝꯗꯕꯤ makhana MFCC Wangzingbu Panjil Mari Anida Maitiba Biki
Anisuba Matstana KTYDC Kairangna Yambam FC bu Panjal Ahum Anida Maitiba Biki. Hayengi Oina Nungtilgi Pung Ani Minitara Manga Taba Matamda Hanma Matsta CMC B Changam Dabiga Ngarian FC ga Sanagani. Anisuba Mats Nungtilgi Pung Ahum Taba Matamda John FC Achangbi Amadi AAFIYAFC Anina Sanaragani. All Zirivam Sports Association AZSA na Sinduna Zirivam Higher Secondary School gi sanabung de Chatariba Taranipan Suba and Horichoran Memorial Sub Junior Boys Under 15 Football Tournament 2024 ngasi sanakiba matchda SBYC 𝐶𝐞𝐲𝐸 Sonapur GPSA bu goal mari amada maitiba pikre ngasigi match sing asi A Ivoton Ajis Header Iqbal Hussain Amadi Javed Hussain conduct tauki hayang nunthil pung ani makai taba matamda Anandamoi Club ka CKC Jingdong Lekai ga sanagani ngasigi match asida SBYC 𝐶𝐞𝐲𝐸 amasung Sonapur GPSA anina sanaki Arabida Maraba Pau Amuhana Pizari. Laimakong Army Camp Manungda 𝐶𝐞𝐰𝐬 thiba khangdana laiba Laishram Kamal Babu mangkibagi gas CBI da sinakre haina Chief Minister and Birena Fungdurakre. Inner line permit ki valid oiba card paidana ain kaina leramba miyoi mari yaripok police na fangatkre. Isu ama thoklabadi matam chana loisinaba honaba leibak asigi former Prime Minister Dr. Manmohan Singh na laikhinaba asi leibak asigi mensiba ngamlaroi daba achoba mangjabani haina CLP leader 𝐂𝐻𝐸𝐕 phongdokre. Khun ngakpa amadi mijam miyam phaba netkadabani fakiba sing condition amata yaudana thado u haina wakatni from phongkre police ka muknabagi thodok thokre. Bangkok tagi South Korea's Muan International Airport tamna pairakpa Boeing plane landing tawbada kaikre. Norris Windona Sandok Sariba Nimidangi Pau Matang Sadaloi Sare Ming Tabiriba Singbu Amuka Hanna Chan Mabamna Krumjari. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yabu singidamak su free wifi gi kudong chaba lobiba yagani Institute asiki kitchen na hosteler singidama week amada 3 times meet amadi matamatam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi kudong chabasu pidana lakli amadi chang naina sakang laba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thogot piduna mahiroi singda hena hotnani bigi asasu Y Academic Career Institute na fanganduna lakli mahiroi singi damak pizariba kudong chabu singa silobiu limited seat oigani ngasimak Y Academic Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da kupna kananina biu pizariba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani
ꯕꯣꯁꯦꯝ ꯅꯠꯇ꯭ꯔꯒ CBSEꯒꯤ ꯀ꯭ꯂꯥꯁ 8ꯗꯒꯤ 10 ꯐꯥꯎꯕ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 15ꯗꯒꯤ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯇꯥꯗ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯄ꯭ꯔꯥꯏꯁꯇ ꯑꯦꯗꯃꯤꯁꯟ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤ꯫ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯐꯣꯔꯝ ꯁꯕꯃꯤꯁꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯐꯦꯀꯜꯇꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯀꯤ ꯑꯣꯏꯅꯁꯨ CBSEꯒꯤ ꯀꯣꯁꯦꯝꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯌꯥꯎꯅꯤꯡꯕꯁꯤꯡꯒꯤꯗꯃꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯃꯥꯔꯆ 15ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯔꯒꯅꯤ꯫ ꯍꯇꯥ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯉꯁꯤꯃꯛ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯈꯪꯕꯤꯌꯨ꯫ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8413003996 ꯅꯠꯇ꯭ꯔꯒ 8798943689 ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯇꯥꯅ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯃꯛ ꯂꯥꯛꯂꯤꯕ ꯇꯥꯡ 15ꯗꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯍꯧꯔꯒꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯀꯤꯁꯨ ꯂꯥꯛꯂꯤꯕ ꯃꯥꯔꯆ 15ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯂꯥꯁ ꯍꯧꯔꯒꯅꯤ꯫ Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. SS Academic Incubation Center, Manipur da ahan oina foundation sonda satra singkhatta yumfam oiba amagi hiramasida khanghairaba oza singkhattana tamjing lamtak piba academic center amani. Center asina edu lecture haina mithonjaba foundation course program ama hodokjagadawi. Haina balai angang ha dasidi apeta lekhonga pangkhakoi samling mamong da sembaya angang amagi tungni career na sembada parents amagi ozagi yamna chawda thodang amwa hai batang kagasida makhoibu takpi tambiba amagi makhong sa chathanbiba haibasi oza amagi tawdaba yadaba thodang amang akhoigi center asigi pandamgi makhoigi asonba khangdokpiraga takpi tambiba asin classroom amada satra yamanbana maram oibina oza amagi satra gi interaction wali amagi makhoigi asonba area khangdokpa ngamdabagi khudongchadaba kaya ama mayon mahayro habasimaktabu extra attention mathauta khudongchadaba mayam asi solve tawnabagidamakta akhoigi incubation center asida khudongchaba pizai khudongchaba singadidi satra amagi ozagi ratio si proportional oina 25:1 oina haibadi class amada satra 25 tagi hena thamda personalized attention haibadi angang amabu kutna yengsingbi regular growth assessment tawbiraga makhoigi understanding level khangdokpiraga proper guidance amagi revision tawbiba course gi duration na 4 months ki shift ani lezagani morning shift na 5 AM to 7 AM evening shift na 5 PM to 7 PM ahanbagi oina class 8 mahairoising khattagi khudongchaba asi pizai khudongchaba mayam asigi mathakta mama mapa oibasingna adom-adom angangsinggi weekly basis performance check tawbiduna khudongchaba lawbiba yagani akhoigi address SS Career Solution Pauna Bazaar 2nd floor Tipsy Building Moya Market lengthok pirakuna akupa maro khangiba yagani natraga makhada hapchariba number asida contact tawbiba yagani